Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. KUKI GA NA YASINNABA purakpa ngamkhidre hairi maram aduna yanadriba fawba Senapati dagi KUKI sing tholaknaba haikre Senapati da hiram amataga mari lenana chattaba amadi tungda Senapati da mahai masing tamdanaba case ona cherol thokre. KUKI macha sing khudakta Senapati district thadongnaba case o Sadar Hills na lauthokre. Christmas numisida KUKI gi lalhauba makok German gi mama sikre. Bot karaba matungda hek nonganbaga relief camp dagi mayumda hanjilhangani hairamaba amadi parliamenta roar tawgani hairamba MP do kadai chatkrage haina CMN Biren Singana hangakre. Ultimatum to KUKI by Senapati Action Committee gamgi fai KUKI check post manakta Senapati District Student Association gi President Vice President Secretary yauna KUKI singna furakpa amadi gari thugairakpagi wahaudagi irang asi waroisin puraktriba fawba KUKI sing Senapati fawraga chattanaba ultimatum pikre. SDSA gi miyoi furakpa amadi gari thugairakpagi thaudok adu Mao Student Union Senapati District Student Association Paumai NAGA PNTM amadi NAGA People Organization na condemn tawrakli. KUKI singna NAGA furakpagi wari sanaduna hanjin MOU kaya sign tawnaduna ingthanaba honajarabasu KUKI singna NAGA fuba lepa leite. MLA Yankhai gi loinabi sing laibaki damakta thokpiraklo ima mema Nong manimini asida Manipur Legislative Assembly gi mifam gadabani miyam gi mihut oiriba MLA Yankhai gi loinabi singna board mamangda miyam dagi board gi bikha ni khibagum lebaki damak hojik thokpiraklo punna tholang lominarasi haina lamdam asida thokliba wathok kaya da mangjil thaduna laklibi laisram memana fongdorakli. Wafam asi uripok apunba luf amadi uripok nupi apunba luf na lepa leitena chatharakpa tha ama henjilaklaba chara henbagi khongjangi manung chana ngasi su sagolban kangabam leikai gi meira paibi ima ibel singna saruk yaduna wakani mifam chathakiba sida saruk yaduna wafam asi laisram memana fongdokhi. Mahakna hailamdam asida thokliba chahi amaga tha Taret henjilaklaba irang sida micham amadi nupi angangi mathakta chathaba crime singi wild chathaduna mara leiba sing chairak pigadabani amadi irang ase athuba matamda loisingadabani haina su phongdokhi. Mahakna makhata na haijuri bamda thokliba laibak thiba thodok army camp tagi mangkhiba Kamal Babu amadi tamthiba thodok kaya asida state asi amadi central lengakna tuminna leisiliba asi yaningde uripok apunba luf amadi uripok nupi apunba luf na chatharagliba khuthang chara henbagi khongjang asi pumna mangna saruk yaba changi loinana miyamgi mihut oiriba MLA Yankhai gi loinabi singna su election mamangda magi assembly constituency gi miyamda bot ki bikhya ni khibagum leibang miyamda thabak thoram singda su saruk yabiu haina ima memana makhata na fongdokhi. Editorial column dagi lokhocherake mamingdagi oina Manipur lengak leibadi leibang mangnabani haiba khangsi BJP gi lengak sasan matamda Manipur asi sana leibang Manipur ohengani haina Manipur gi chief minister na Makhau pongna fongdokhiba adu ngasidi sana leibang Manipur oibagi mahuta mihan mipunta na thalaba kangkhong chairaba lengang mapu leitraba lamdam ama haibadu oire lenga asina lamdam asigi law and order miyam gi punsi amadi lanthum ngak senba ngamdabadagi leiba asi law leitraba leiba ama haibadu oirakle. KUKI narco terrorist singna Manipur thugaina ba afaba makhal gi khusu khulai kaya paiduna Manipur micham prajada landaningba matamna landarakpada Manipur lenga na karisu tawba ngamdre. Manipur asi mapu pandraba lengak sasan leitraba lamdam ama haibadu oire mamingtagi oina lengak sasan tawbadagi Manipur thugaina ba honariba KUKI narco terrorist singna nongmagi khudum chansilaktuna lamdam asi mihat punga chap manarakle. Oiriba phibam masida Manipur lengak na miyangi punsi lanthum ngak senaba lofam thokpa thodang loba ngamdana leiriba asi karigino haiba wahang ama lakle. Wahang asigi paukhum Manipur lengak na pifam thokpani leibang miyam na waraba matamda lengak loisingna ikhoi leiri haiduna mangjil thana chongthoraktuna leibang miyam gi damakta ikhoi leiri haiduna pambom tingduna lepkadabani loinana mareibang Manipur bu kangadabani adubu masigi ona tainabada ikhoi gi lengak loisingdi uchi makhulda changduna leibaga chap manakhre. Manipur lengak na kayagi matik sonbagi haibadu lamdam asida thajilagliba Central Security Force singa State Force ka anigi marakta phaba mari ama thamduna Manipur thugaina ba honaragliba KUKI narco terrorist sing asi mafam matam chana thengnana amadi aingi oiba thabak lokhanaba honabasu ngamdre. Lenga kya sonba sigengnaba singna mayek sengna khangbi kidaba landaningba matamda Manipur gi tongan mafam kaya da bom amadi nongmai kapsenduna mihal mipun chathaba ngamlibani miyam gi damakta khanduna phaba thabak tawba amadi maraibang miyam bu nungsiba lenga ama oiramlabadi ngasi Manipur da thokliba awaba kaya asi thoklamloi. Manipur lenga na lofam thokpa thodang asi maraibang Manipur bu amadi miyangi punsi ngak senba haibasini adubu lofam thokpa thodang asi Manipur lenga na matam chuppagi na thaiduna thambaga chap manare. Delhi gi luchingba singi yaka yenglaga lengak sasan tawre Delhi dagi chabi tharaga chatpa gari ga chap manakhre. Manipur da thokliba lan asi loisinaba mapangal kalaba leiba ama oiriba Bharat lengana lofam thokpa thodang adu launaba Manipur gi chief minister dagi horaga atai MLA minister sing ama toina punsilaga Delhi gi luchingba singda
mating thongna taksinba ngamdre khwaidagi pangdaba lengakloi haibadu oire maram aduna yeknabagi makutta tadringai matamda asida aikhoigi lengakloi maraibang Manipur kannabagi damakta lawfam thokpa thodang adu chapchana lawgadabani madu natana mamingtagi oina Manipur lengak leibadi leibak mangnabani haibasi khangna Manipur kannaba chapchana pangthoknaba honafam thoi